Kuki yaunu sip yang khaini thoina sawom yokhatnaba awareness pangthokre DFO sandal na sentuna sandal gi pansai da leba maha area sip association ki community hall da Manipur da sawom kan ba haiba hiram da noma gi oiba awareness program ama tongan ba village sip yang khaini thoina sarugya duna pangthokre haukiba sahi 2023 dagi khajak thapna leiruraba Kuki gi sip sing yauna village sip yang khaini thoina sarugya duna pangthokriba awareness program aduda Dr. N Munal Meitei DFO sandal MCS की चेयरमैन अंगम जासा रेंज ऑफिसर सकपी कारों दूसरे रेबल रेंज ऑफिसर सांडेल के पवन कुमार मदी WL रॉबर्टसन सेक्रेटरी अनालोल चीफ एसोसिएशन ना दायस तफम के ngasi program asig mari lainana Dr. N Munal na haikibda malemda beer makhal nipan phangbagi manungta Manipur da makhal ahum haibadi Himalayan black bear slot bear amadi Malayan sun bear phange Manipur da Himalayan or Asiatic black bear na khwaidagi marangkai na phange haidiba saw makhal sing asi matam amata marangkai na phanghalabusu ngasi di umang kok thokpa lepa laitana makhoibu sinjaki maungi amade mapangan gi damak hatpi dabadagi atang ba schedule 1 animal ama oirakle sawom bu nuksi haitana hatpi ba tarabadi nongmade ekhoi gi iraktagi mangkhiduna phalang da thep photo oina ubanatana tunggi mirol na sawom uba phanglaroi sawom kannaba ngasi sandal da awareness program pangthokpa sida Kuki sinau sing yawbiba sinasu Manipur sawom kanbada natana lamdam asida santi hanjilapoi khudam amani haike DGP na moreh ki phibam hak thengna na yengsin khre Irang Sokhalaba Tamenglong District ki Moreh da DGP Rajib Singh Hakthengna na satuna mafam aduda oiriba law and order ki phibam yengsin khre police na phongdorakhibada DGP Rajib Singh na ngarang tengnopal amasung Thobal district satuna district ani asigi oiriba law and order ki phibam yengsin khibaga loinana security force ki makok thongba officers singa unaduna wari sana ki haire DGP na Moreh da satuna Moreh police station da satuna Moreh police station di personnel commando person singa unaduna wari sana ki amade makhoibu thauna handa na bapuning tawat ki mahana CSO singi meho singa so unaki Tenopal police station da so person amadi staff sing yauna Assam Rifles ki makok thongba singa so unaduna law and order ngak tuna thamba drug ki mayak ta thabak paikhat pa amasung border ningthina ngak sena bakhangat ki Thobal district satuna district police ki makok thongba officer singa unaduna miyam amasung lanthung ngak sen ba amasung law and order ngak pu ki thabak sing yengsin ki DGP ki kongsat aduda security force ki marakta cooperation pinaduna thabak tauna baso makok thong officer singda poktak PK Manipur da COVID-19 gi laisate ingthakre dengue na asumasung wangkhalakli haire haukiba pungkon mari da Imphal East amasung West district da miyoi ahum dengue positive oiba thengna khre Manipur da COVID-19 gi laisat tap na tam da ingthakre ngasi so positive oiba miyoi amata thengna khidre adum oinamak kang na sandokpa dengue laisati asumasung wangkhalaktuna haukiba pungkon mari gi manung da Imphal East amasung West district da miyoi ahum punna taruk dengue positive oiba thengna re IDSPD gi phangba khwaidagi nauba pau gi matungina ngasi su COVID-19 positive oiba mioi amata yaukhide COVID ke active case ama leiri sahi asigi oina COVID ke laisat asipun na mioi chatruka homphuni tho yaukhe adubu misi minana singbadi ama phawa yaukhide mara asida Directorate of Health Services dagi phangba pau gi matungina kang na sandokpa dengue ki case ase tapna wangkhalakle haujuki matam asimak dengue leina sandokpa gi matam nei haukiba pungkun mari da Imphal West amasung East dagi punda mioi taruk khak positive oirak panatana atai report leitre adumona maksahi asigi oina Imphal West khakta da mioi sani ka kuntaruk positive oikre pung kunmari gi manungda mioi ahum dengue positive oirakhiba asi tharagadi district asigi oina punna mioi sani ka kunga mapan dengue positive oikre Imphal East ki oina pung kunmari gi mamangda phawbada mioi kunthra ga ne thoi positive oikhe aduga nauna oirakhiba mioi ahum asi tharagadi mioi kunthra ga manga positive oikre Thobal district ki oina dengue gi case maseng kun sukre Bisnupur district ki kunma thoi Kaksing district ki taruk Senapati district ki manga Ukhrul district ki mari Sandel district ki ani None Tenopal Churchanpur Khongjang tang pokpi amasung Tamenglong district ki oina mioi amamam positive oiba thengna khre pawasna makha tana high state asigi oina ngasi phawbugi manungda mioi sahunga taranipan dengue positive oikre dengue na naba mioi ama laikhidraba mioi adu Bisnupur district ki mafam amadagi ni haire kang no sandokpa makhal gi anaba oibana amasung ayuk nongtil sikpa Aedes haiba kang makhal se laihandana ba amasung sikhandana ba section thorang lokhatpa haibasina laina ase thingnanabagi khwaidagi pharaba pambai oide maramaduna ising tungsilaga leba mafamsing laihandana ba akang aising na haire
affidavit amakakna illegal immigrant singbu yelhaumi olhanba yarabra haibagi wahang thorakle laiwa asda lairiba mioi khudimak isam samba affidavit amagi matengna maming matha laifam pokpagi tarik amasung lainingna singba hongdo hongjin tawba yahanbagi khudong chaba pidi kanglon chumna amasung lo na yaba maongda kanagumba amagi ming natraga pokpagi tarik amasung laifamna singba sing educational certificate ta lana yaukibadagi samdok samjin tawbada thoidokna akaiba laite adubu hidamasigi matangda kanagumba mioi kharana khudong chaba lauraga masagi ming laifam pokpagi tarik amasung lainingna singba hongdo hongjin tawbagi thong sa tharabara haibagi matangda aikai kayadagi singnaba wafam sing phongdoknarakle handaktasu social media da viral oirakiba post amagi matungina Uttar Pradesh ke Mughal-pura da laiba Amin Ali Sahi Yankai Kauba Mioi Amana affidavit Amada Masagi Lining Muslim Oirambadagi Hindu on Kibagi Wapa Mama Mipum Kudimak na Kangnare affidavit Adugi Matungina Mioi Adugi Maming Amir Ali Kaurambadagi Amit Maheshoi Hana Onto Kibaga Lunana Masagi Lining Su Muslim Oirambadagi Hindu Ole Matawasun Atopa Mioi Kiasu Masagi Ming Laipam Lining Amadi Pokpagi Tarik na Singba Hongdo Hongsin Tauram Loi Haningai Laiti Haina Maikai Kayadagi Pongdok Narakli Atopa wapa mamana Nepali nupa amada mamong nupi thajaraga nupa adu ningthaujam sagai olan khibagi video footage sama social media da handak ta viral oirakpa miyamna thengnaki Imphal East district ki Hawtal da nupi amana laikhidraba macha nupa na lawba mamong nupi bu Manish Pradhan kauba Nepali macha amada yum palhalaga Nepali adugi yumna ningthaujam olhalamba thengnakibane nupa adugi maming Manish Pradhan kaurambadagi ningthaujam Manish haina affidavit amagi khuthangda onthok lamba thengnakhi hiramasigi matangda sana konungi utra sanglena arambai tengol galonana mafam aduda satuna yingsin kibaga loinana ningthaujam sagai ole hariba Manish Pradhan haba mioi adu Meitei Lining satpa yaroi amasung Meitei Lining ga mari lenaba thabak thoram sing makha tana sathaba yaroi haina athingba thamki hari Social media da viral oiraliba thaudo asinataba Manipur gi atai atopa mafam singda su kanglon kaina sanglakpa mitopna affidavit amagi khuthangda maming matha amadi lining na singbo auto onsin tawraga yelhumi olam loi haningai leite haba wafam maikai kiyadagi thamnarakle hiramasagi matangda mari lenaba authority na akhanaba miyeng sangduna affidavit lawba amasung pibagi thawongda ningthina yengsinba tangai fadabagi tanpham lakle haina miyoi kiyana mot pinarakle Manipur da hojik tongan ba lebak singdagi sanglakpa mitop na masing hengalakpaga loinana yellow missing minority tabagi phibamda lakpa maramna oirakliba thong ase authority singna taraina lopam thokte haiba wafamsu maikai kiyadagi phongdoknarakle ban komthokre Agastara mapanda awang sangmai laipat lakai da lebi hijam ongbi IBM cha lai khidabuga mari lenana sem khiba JC amadi REMS ke authority gi marakta condition kharage makhada yasinaba porakpodagi matam khara ban kom thokre hari Numit mangani gi manungda changjarakna bakhang halakle lalaima farm gi mapuro sikanta amasong NIT gi driver Deben numit mangani gi manungda changjaraktrabade akana miyeng sanglagani haina KCP PWG MC unification na thadrok serol mana haire serol asna hai kumja 2024 gi September tagi NIT Manipur gi matangda thijendna miyamda NIT gi matangda aranba kya yaure haina khangan kharba matungda makhata na thijenbada registrar amade magi khutpuna satharamba thabak thorom kya khangba ngamlei registrar na PR gi khudong sab lauraga NIT gi yamlaba sanpham naronda lokthoklamba thengnare hairi losinduna thamlamba khulai kya security na phagat pangam khre Security Force ki kangpuna satharakpa search operation gi manungsanna thas gi kunda Bisnupur district ki Moirang police station gi manungsanna Sonu Sipai Paton area da sakhangdaba singla losinduna thamlamba khulai kya phagat pangamle haina Manipur police ki paw amana haide phagalaba khulai sing adude magazine amaga loinana AK47 rifle ama SBBL ama live ammunition taramanga tongan ba empty cartridge kulumdoi smoke grenade ama bawpheng radio set ama BP jacket taruk amadi BP helmet marini haide Gwaltabi thaudoki asumba wild fangnaba pawmi singna lakliba August kunga mari nomajing namita Khongjang sangsilagani haina phongdokre Khongjang asida pawmi sing amadi lebak miyamgi yaifanaba matam chupada honabiriba CSO singna sawatpiduna saruk yabiu haina All Manipur Working Journalist Union Amjugi General Secretary Pairakpa naumana khuyek piduna thadrokpa serolamana hairi zerol sina hai chatliba chahi 2025 ki May 20 da Ukhrul district da pangthokpa mangarak suba Serulili Festival gi haudokpa thorong gi pawlobu chatluba pawmi sing
ꯇꯤꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯒ꯭ꯋꯥꯜ ꯇꯥꯕꯒꯤ ꯃꯐꯝ ꯈꯔꯗ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ MSTꯒꯤ ꯕꯁꯇ ꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯍꯥꯏꯅ ꯊꯥꯔꯤꯕ ꯋꯥꯍꯩꯁꯤꯡ ꯃꯨꯠꯊꯠꯂꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯃꯊꯧ ꯇꯧꯕ ꯆꯠꯄꯗ ꯑꯄꯟꯕ ꯀꯌꯥ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯈꯣꯡꯖꯪ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯐꯪꯅꯕ ꯄꯥꯎꯃꯤꯁꯤꯡꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁ 23 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕꯗ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯃ ꯆꯠꯊꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯍꯣꯠꯅꯕꯤꯔꯤꯕ CSOꯁꯤꯡꯅ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯤꯔꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯣꯛꯁꯤꯟꯖꯔꯒ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯃꯈꯥ ꯇꯥꯕ ꯐꯤꯔꯦꯞ ꯂꯧꯖꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯔꯤꯁꯥꯡ ꯀꯩꯁꯤꯡ ꯂꯩꯈꯤꯗꯕꯒꯤ 7ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ MP ꯁꯨ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯇꯝ ꯁꯥꯡꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯥꯡ ꯀꯩꯁꯤꯡꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯂꯦꯞꯈꯤꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯐꯥꯎꯕ ꯂꯩꯔꯣꯟ ꯆꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯂꯩꯔꯣꯟ ꯆꯟꯈꯤꯗꯦ ꯍꯥꯏꯅ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ MPCCꯅ ꯁꯤꯟꯗꯨꯅ ꯀꯪꯒ꯭ꯔꯦꯁ ꯚꯥꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯤꯁꯥꯡ ꯀꯩꯁꯤꯡꯒꯤ 7ꯂꯛ ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯍꯨꯏꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯂꯒ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯛꯂꯒ ꯊꯝꯕ ꯍꯨꯏꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯅ ꯐꯥꯖꯤꯟꯈꯤꯕꯗꯨ ꯇꯤꯜꯒꯤ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯑꯃꯁꯨꯡ ꯚꯦꯛꯁꯤꯟ ꯀꯥꯞꯂꯒ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯈꯤꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯝꯕꯤꯗ ꯊꯥꯗꯣꯛꯂꯒ ꯊꯝꯂꯤꯕ ꯍꯨꯏꯁꯤꯡ ꯐꯥꯖꯤꯜꯂꯒ ꯑꯈꯟꯅꯕ ꯍꯨꯏ ꯊꯝꯐꯝ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯝꯅꯕ ꯌꯥꯊꯪ ꯄꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯨꯏ ꯑꯃꯗꯤ ꯁꯥ ꯉꯥꯕꯨ ꯅꯨꯡꯁꯤꯖꯕ ꯀꯥꯡꯕꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯥꯄꯤꯜ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯁꯇꯤꯁ ꯕꯤꯀ꯭ꯔꯝꯅꯥꯊꯅ ꯂꯨꯆꯤꯡꯕ ꯖꯖ 3ꯒꯤ ꯕꯦꯟꯆ ꯑꯃꯅ ꯍꯥꯏꯈꯤ ꯐꯥꯖꯤꯜꯂꯕ ꯍꯨꯏꯁꯤꯡ ꯇꯤꯜꯒꯤ ꯍꯤꯗꯥꯛ ꯄꯤꯖꯔꯒ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯂꯝꯕꯤꯗ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫